ngasi phong ki toan toan ba Manipuri sifong singdigi amasum thokiba thawdo wathok singdigi maru oiba I pauk sing khongacharaga Manipur top channel gi maikedi ma'am na share tawjarangi ahan boina ma'am laibak sigi oiba COVID-19 update ma'am na thamjage haukiba pung kun gi mari sida laibak ki oiba COVID-19 si ma'am yammak natragasu lak aniga miyoi lising nifu ga chanipan ga nifu ga nithoi nauna COVID-19 na positive oikre haukiba pung kun gi mari sida aduga amasum hairiba haukiba pung kun ga mari gi pungpham asimaktada yamlaba miyoi haibidi miyoi lising hum ga satre ka nifu ga mathoina COVID-19 gi positive oiduna laikhidre hairi aduga laikhidraba miyoi lising hum ga samri ga nifu ga mathoi asi tharag apun boina laiba asida COVID-19 na aduna laikhidraba miyoi masingsi lak aniga lising maudraga mapanga saniga maudraga taruk sure la hum yoksile myam amasung thangna na numit tare ni miyoi la ahumgi makhara COVID-19 na positive oire hainasu Union Health Ministry data amana update ki matungina makhata na phundorakli amasu makha se tarak poina to pamaruiba pawkhra mem pizage mem fukta minasi sengdok saba hauki batang taraga taruk tha manga english singaniga kunga mathoi amasum tang taraga nipan tha manga english singaniga kunga mathoi gi nungthil gi sefong kanglai paki mairagi kalamda MD Mauladin kaibung sana sibi lairak POPS thawbalna maku drug yon ba mana thangna yalam le haina leibak myamna lana uhanbigi matangna sengdoksari me taraga mangara thokiba thawdo adu MD Muladin gi thonga na thokibane aina masajitagi halakpada makhoigi gate mapada tata ama khamni badugi marumda mi shiba yaba khulai thang amasum yot nongmai paiduna lumduna leiramlaga aibu phu sairakpaga loinana phaduna pukhi makhoi mapa masa mari mangana aibu phu khre tabadigi aigi imung munungi miyoising sen thorakpada MD Riyazuddin Elais samuna nongmai round kya kapthoraki tungda ai hospital pukhi masigi matungda Thawal police report ama tawki haukiba tang kunga mathoi tha ani english nganiga kunga mathoi da drak mari leinana MD samu Elais MD Riyazuddin gi gari phaki haina MD Mauladin na phongdokibadu ai imung manunga hiram asigi matangda mari leinade amasum MD samu gi driver asi maki mapa ga hek pokminaba kakagi masanu pani haiba laikai amatada leminari bana khangi amasum hiramasi gi matangda mari lenaba authority singna miyeng sangbiyo ai amasum imung manungi miyoi singbu lebak miyamda lana uhalliba si aran bani haijariba site MD Shakot Ali kaibung makha laikai thawbal haina singdok subi kalamdagi lakhachara kana miyamda thamjabani amasung atopa pawa manamo nomagi tolop donate tawgani haiba laibak thibani Department of Education is ki makhada laiba primary oza singdagi higher secondary gi lecturer thak phawbar tuan association natragana lupsing laizari basida kanagom association amatana su karigum wafam amata hairamdana taha na oza singna donate tawbigi warep lawi haina phongdorakpasi laibak thibani haina all Manipur primary teacher association gi working president Naurep Devjani Devi na phongdorakli amasum ahan COVID-19 horakpadasu oza singna nomgi tolop minister gi relief fund donate tawjaki amasu ngasi luraba matam sida haujik paliba lengana miam gi damak kana thabak tawriba sida aikhois angamba mateng pangduna laizari bani loinana asoiba ROP gi salary phangduna laizari ba si soidana lengana semdok pirakani khana laizari hainasu makhata na phongdorakli amasu makhasa tarakpoina atopa content masang tanga miamna thamjuge amasum pausu loisin jarak poina mem editorial column digi mem na khangjin bada hena kana gani khanjaba content khatang lokhachara kana mem na share tawjaram lage mem na phokta minersi COVID-19 gi ahum suba wave tagi ngak thoknaba thaurang leba sigi mem na ngasi ma COVID-19 gi ani suba wave ki awaba saithing mayong nari ani suba COVID-19 wave ki saithing mayong nabagi sayraksida laina siga mari lainaba black fungus laisana miyoi kyagi punsi pikhamna hale amasu black fungus ki akhi tujunglaba lairingai gi sairakta white fungus laisat ama amuk sandorakibagi thawdo asina miyam gi punsida loikham naidaba akhi tujungba mayonare amasum COVID-19 gi ani suba wave ki saitheng laiba sigi
ꯃꯌꯥꯏꯂꯝ ꯌꯥꯎꯅ ꯑꯆꯧꯕ ꯁ꯭ꯇꯦꯠꯁꯤꯡꯗ ꯇꯞꯅ ꯇꯞꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯧꯔꯛꯂꯤ ꯑꯗꯨꯕꯨ ꯅꯣꯔꯊ ꯏꯁ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠꯁꯤꯡꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯈꯝ ꯊꯦꯡꯅ ꯄꯤꯕꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯑꯃꯁꯨꯡ ꯁꯤꯕꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯇꯨꯅ ꯂꯩꯉꯥꯛꯀꯤ ꯊꯧꯒꯥꯏ ꯄꯥꯡꯂꯤꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯇꯨꯅ ꯇꯧꯐꯝ ꯍꯥꯏꯐꯝ ꯈꯪꯗꯕ ꯊꯥꯛꯇ tumba saba khangdana laichit asidagi miyamgi punsi kannanaba akanba mongna lanthengnari amasum COVID-19 gani subu wave ki kham thengba awaba mayuknaringai sairakta COVID-19 gi third wave soidana laklaba yai haina India government gi principal scientific advisor Professor K Vijay Badan bana section wafam phongdokre saliba tha asiga horakpada wafam asi mahakna phongdokiba aduda karigumba aikoina laichet asidagi ngakthoknaba asiatpa phirepka loinana section thorangsing lokatlabadi leba asina ahum suba COVID-19 wave tagi ngakthokpa ngamgani adubo haujik sathariba sana kangron singasi adumak makhatana satharabadi COVID-19 gi ahum suba sapu digi ngakthokpa wagani leba asida COVID-19 gi ahum suba wave lakhalloisi hairabadi leba asigi miyamna COVID appropriate behavior ngakna satpaga loinana laingakna akan mamongda mathang sei fawa leba asida achauba harau kumai luhong khungdongba religious ka mari leinaba thoramsing miyam tingadaba achauba thoramsing amadi miyamgi khongsit rally na singba mapung fana thingjinba matautai amasum thorang asi satharabadi ani suba web asibu tapna tapna lakshinba ngamgani suhaiki amasum India government ki principal scientific advisor Professor K Bezoragapna Fongdokiba section wafamasi hauzik mayoknariba COVID-19 gi ahanba amasum ani suba web ki saithengi phibam ningthina nainaraba matungda ahum suba web lakpa matamda laisit asi sanghandanaba mangjawnana lakhotkataba section thorangi asumba lalongi laiwani haina lopham thoi amasum COVID-19 gi ani suba web ta black amasum white fungus ki asoba saitheng asigi makha tabada red natraga green natragana Yellowish fungus haibina sing makhal kyagi fungus ki saitheng sing mayoknaragloi hainingai laite amasum India malem gi lebak sing gi manungda aphaba makhal gi life saving drugs sing puthokpada maming sali loinana aphaba makhal gi lan gi khusukulai puthokpada khumang saukshiliba super power lebak sing gi manungda ama oidi adubu malem gi lebak sing gi marakta saukhatpagi maikaida awangba thakta khumang saukshiliba leba asina Karino kadaidagi sandorakhibano khangkidaba sinagi wanagi sandorakhibani haiba COVID-19 natragana corona virus asi maithiba piba ngamba vaccine natragana drug sahi ama henjilaglaba asi fawbada puthokpa ngamdaba asi laibak thibani amasum laiba asida maru oina aikhogi state Manipurna COVID-19 gi ani subu web lantheng ba siga iroinana ohum suba COVID-19 gi web sandokpa matamda Sanghandanaba haujiktagi hauna mangjawnuna laingakna section thorangsing lokhotnaba sem saba mathau tai hainasu asi akhang ahi singi mochinasu makhatana phongdorakli doima haujikoinadi matang sai lusinjirage aduga pathoksa khibra soi khibla an khibra kya yarsu mamanga pigani aduga anaubu ipauleragadi marakthana adum update pizarake haina Manipur top channel gi mekedi gi thamjari aduga haujikoinadi kainarasi and thank you